Hanagi Minister Thangmilen Kipget Laikidra Hadi, Kangpopi Assembly Constituency 1995 2007 Pauba Tamari MLA Wina Kakiba, Thangmilen Kipgena, Narang December Taragi, Numijum Mumatung Pung Ahungomini Pumarum Tabada, Laikidabada, Manipur Ex MLA Welfare Association Awabo Pondorokle, Association Sigi President BD Biharing na Thadropa Awabo Pondorok Serolamada, Aikidrabo Kipgen Se Tamarirak MLA Wina Karambatanatana, Horticulture Minister Amadi Hill Area Committee Chairman su oirami masagi sahi humudraga mathoi sukre mahana laikidaba sida association asigi maikaidagi awaba phongdokpaga loinana imung manungda lupa lising kunthra gi tengbang su pikre hadi upambi amada mioi ani punna thouri yalaga siramle hadi yamna ngakpu thodok amada upambi amatada mioi ani thouri yandun siramle hadi thodok wasi kaksing police station na konba kaksing maning sing haina su khangnaba singda thokibani makoi ani thouri yandun siduna leramba du singda singthi sakpa mioi singa thengnarakibani hadi police to pau piraba matungda kaksing police Parson sing laktuna asiba haksang sing loktaduna thamkre siram libo mioi ani adudi kaksing yumnam laikai SBI manaktagi mayang lambam kumar je chahi kunthraga mathoi kaksing YD dagi naurem mahe sahi kunga taruk kawi hadi ICICI bank mamangda grenade thamlam lai kangla foot kina wakan mi phangphang kre hadi kanglu kirang namaram oiraga tha tara mapan helaba manipur gi rang asigi marakta sakhang daba singda bank industry officer singi yumda sakhang daba singna bom thamlamba nomai kapsil lambagi thabak leptana satharagle ngarang nambol Jingda leba Kangla food product ki gate mamangda hand grenade ama thamlambagi wafam leiringai cherak sida Imphal West district ki manung chanba singjamaida leba ICICI bank ki office mamangda sakhangdaba singna grenade ama thamlamlei grenade adu leire habagi paw thangbaga singjamai police amadi bomb expert kambuna lokhalaga matungda soyangam yaudana pokai hantre haidi kanana kari maram ki damak bomb adu thanamno haiba khangdre thogdo adu gamari leinana laikai miyamna bank mamangda wakan mi phampang thokre haidi ITLF na INC da separate administration bill puthona pasiti tharamle haina Sarat Kumar na phongdorokre haujuk pangtholeba parliament session asida mapandagi lakpa foreigner singna semba ITLF amadi kotu se otuna separate administration gi bill lama puthopidana pass tawbina ba congress ki lusingba Rahul Gandhi amadi Malik Arjun Kharge da chithi ama tharamle haina BJP Manipur Pradesh ki general secretary K Ratan Kumar na phongdokre iram asigi matangda ngasi nitai pa chu thekta leiba thambal sanglen da pangthokiba pawgi mifam amada K Sarat Kumar na hai narco terrorist haibadi mapandagi lakpa foreigner singna semba ITLF amadi kotuna makhoigi separate administration asida bill lama parliament session asida pothona bagi yanaramba asina takpadi congress party ga mapandagi sanglakba foreigner sing narco terrorist sing asida mari leinai haibasi singna dabangamde amaronda makhoigi yanakibagi matungina handak pangthokiba lok sabha election asida Kuki gi polling station sing asida 100% makti phangba yadabanina 99% di congress da vote piragani haiba wafam sing yauri Kuki singna torokpa demand sing congress na su torokwa sinadi makhoi ani manungda yanaram le haba wafam takle haina su phongdokhi